Hello, I giving Boboy na may rakpam. Nahakna maphamas di sorgi wapaw ta na bagida maglakpiba ang sige da magkatagachari. Ayaki prathna di nahakna takdi ba wapaw ang sige mapal na isor buhay na nungsiba amasung mahakki mi aduga mahakki singlup buhay na nungsiba sini. Diba ayakna nahakki na pamda nolukchoning ba dudi nahakna takdi ba wapaw asina. Nahakna nahakki singlup ta pipam thokpa nahakki commitment amasung nahakki singlup ki luching singi makapon pam thokpa adugi mahuti silhanbigano. Adu ba wapaw sige mapal na. Nahakki singlup buhay na nungsiba nahakki singlup luching sing buhay na nungsiba aduga kwai maru oina isori matik mangalig na maghingba punsi da chakot pa adu ayaki prathana ni. Ibang umaki wapaw taminas. Ayak loinana pondok pi bandu ahum pada tara mari dikina kun gni thoi pawat hangdok pi. Revelation chapter 3 verses 14 to 22. Aduda hangdok pi haraga khut lonsan gera adagi Bible gi ama sida yawbal langdu thamgera thambiro aduda aduga mathi pandup tarawum doi pada nipu manga dagi nipu taruk da hangdok pi. Matthew chapter 13 verses 45 to 46. Mathi pandup tarawum doi nipu manga dagi nipu taruk. Amukasu Sarga leibak asi phazaba mani mukta sing thiba mamal yamba mani mukta ama phangbada mahakna chattuna mahaki leizaba pumnamak yonduna leiba lalonba nipa amagumbani. Pongpiba pandubahum patatara maridina kunguni thoi. Aduga Laodicea leiba singlup ki pangpu ba adu oiyu. Amen koba thazaba yaba amasung achumba sakhi Isorna sem krabasingi ahanba aduna wasing asi hairi. Aina nahakki tabak sing kangi. Nahak ingsu ingde sasu sade. Nahakna ingba natraga saba aina pame. Marmaduna nahak lumbu saba ingsu ingdaba sasu sadaba maramna aina nahak po aigi chinnagi sitokani. Nahak nahai aina khule ai lanthum lei aduga ay awokpa karisu leite adubu nahakki leibak thiraba awabada taraba lairaba mit tanglaba phi seningai leitabani haiba nahakna khangde marmaduna nahakna inak khunnaba aingondagi maida sengdoklaba sana lainaba aina nahakku pautak piri Masi nahakna angauba phizol senaba amasung nahakki phi setabagi ikaiba du phongdok tananabani aduga nahakna unaba nahakki mitta tainaba molom tayu aina nungsiba mahakpu aina chai amasung waragi marmaduna thawai yaw amasung pungning ho yengu aina thongda leptuna aina thongda lepli amasung thong thilli kanagumana gi khonjel taduna thong hanglabadi aina mangonda changani aduga mahakka chaminagani amasung mahakna aiga chaminagani ngamlakpa mahak adubu aina aiga loinana aigi phambala phamhangani masi aina sung ngamduna aigi ipag loinana mahakki phambana phaminakhiba adugumbani thawai duna singlup singda haiba adu manakong panba mahak aduna tasanu prathna tawse sortagi mateng nisi Ipai sor. Nasigi numita nahakki wahay asi tanana bidamak laktuna phamduna nahakki wahay hangdoktuna note semnaba thaurang tawduna aduga yumdagi thaurang tawrag lakraba or mafam asidagi thaurang tawraba ekhoi khudingmakta tananaba nakong pinabiyo. Nahakki aningba khangnaba bidama. Prabhu asigi nizaba sig nahakki na phamdagi nizari tahan biyo tabada mateng pang biyo nakong pina biyo Yesu Khrista nizari bani. Amen.
Nungsiraba thazaraba ichilinaw sing. Ngasigi numita nahakki thazabagi punsi hingnabagidama. Aduga nahakki taibang palnbagi punsi hingnabagidama. Nahakna ngazaribase kanadano. Nahak ngasigi numita kanada ngaribage. Nahakki punsida khwaidagi maroiba nahakki pumnamagadu kanano haina hangak poiba targadi or karino haina hangak poiba targadi nahakki paukhum kari oigani. Aduga nahakna piriba paukhum adugi matungina ngasigi numita Khristana nahakki punsi adu hingba mahakna phangadra. Akhuna mathang nenarakpana Jisu Khristana Asia Minor the labor singlup tare aduda piba chithi sing adu koi mathang nenarakpana ngasigi numita aroiba chithi ne Laodicea the labor singlup. Akhuna ngasibo parkraba chithi asidagi nenarakraba chithi asidagi akhuna ngasigi numita paminakraba amsung nenaminarakadriba Laodicea the Khristana iba chithi asina Khristana sisinaba wahai adu ataygi singlup taruk adu sisinaba akanba wahai simana Laodicea gi singlup asida sisinaba akhuna ubapam. Magi chindagi sitokpagi wari amasung magi chindagi sitokpagi khusen wahai or warning sing mahakna singlup taruk aduda amata pidri Laodicea da khaktane mana piris. Akhuna mamangi nomasing naina kiba Philadelphia gi singlup aduda Jisu Khristana hek haubaga Khristana pamdaba thabak kariyamata uba phangde Khrista gi apamba ngaktane it start straight with Christ's commendation. Khrista gi thagat pa aduda uba hau phang. Aduba hairib adugi hek matung de khona Laodicea gi chithi se parkpa matamdadi Jisu Khristana Philadelphia da ikhiba chithi aduga yamna tonganba maongda pura khenaba maong pura numitka ayukka nungdanga khenaba gi maongda haiba adu ekhoin uba phangi. Hairib singlup asi hairib sahar haibadi Laodicea da laiba sahar asida Jisu Khristagi Mahakki wahai asi adugi matik kalle. Aduga Jisu Khristagi chindagi sitokpagi wari aduga ubada oningbagi wari now chindagi sitokani haina has marona oningi haina Jisu Christ nakhoigi punsi uba matamda ai oningba ma yawe ai othokningi na khoise. Wakal kaino nungsibana thanba nungsibani hairiba thausana thalaiba Khristana Mahakki singlup orba Laodicea umatamda oningi se kaina adugi sathiba adugi picture wakal khandringi matamda ichilana sing nakhoigi wakhal sing nakhoigi ihaurakpa thamoigi wahang mayam sing adu asi waisin hana I puzzle hoge asi akanba wahai sing Khristana Laodicea the season nariba se Laodicea the labor sing adu Khristana adugi matik nungsibana marmoragani. Nungsiba isor pukchel tappa Jisu adu oiba taragadi magi chindagi aikhoigi thamoi soknaba aikhoigi thamoi kaihannaba aikhoida akanba wan sisinnabiru haiba khodimak singse ayamba thajaba singi wakaloni adu thajaba chil inausing adu natte have do Jisu Krishna Laodicea da laiba magi singlu karamba singlu thawai punsida laithoklaba singlu Khristagi ningthou leibaki sakhi amasung apawapau sakhi gi damakta kanadraba singlu aduga makhoigi sakhigi mairi adu mutharak singlup asida Khristagi wahai asida khoi tabadum phang Jisu Kristana nungsibada achumba ngangi aduga harba achumba adu kari gum matam de aikhoina taningba achumba oidaba matang singlai aduga Laodicea gi members sing gi mark su soida aduga masing yam karino ne haisibu aikhoina tawri mayam siga
aina hotnajari mayam siga aingonda haibir siga right adu haiba sing adu isorgi afaba Khristagi nungsiba Khristagi thaujal heiba Khristagi minungsi khudingmak sing adu aikhoina chingnadringai mamang asi aikhoi hanana khangse Khristana akanba wahaiga loinana pap amasung sengdaba sing semdorakliba khudingmak sing ase Mahakna Mahakki singlupu nungsibana maram organe. These are all the worth of Christ who loved and died for his church, the bride. Asi akan bawahi khudimag sing se Mahakki kainya or Mahakki singlup kidamakta lakpiduna sibi khiba hingatuna taibang panbadagi handok pi khiba Khristagi wahi. Hai bawahi khudimag sing se Mahakki singlup kidamakta mathamoi dum nungsibana pathokpa Khristadagi tholakpa wahi sing ngaktan. Aduga karigum hair ngasi wahi asina nahakki punsida nahakki pap ulakpa matam nahakki aswan bu ulakpa matam nang amusung aigi mapung phadaba sing amusung aswan bu khuimosna ulaga aikhoida isorgi akanba wahi Khristagi akanba wahi asina aikoi thamoi kaihen boy batargadi nang amusung ai phanabi damatane aduga du khoining singse asigumna Kristana thamoi singna aikhoida akanba wahi gi mapana semdokna ba haibiraklibe ngasi su nang amusung ai nungsibagi marman. Now, higher with him, Nasigi numis a Christian and loud the shagging was the period, sit here, Sigma Pala, when I come in a way about your world. Here's one main thing, one main idea. Khristagi tung inbasa. Khrista khaktada, nahakki awokpa oiyu. Aduga nahakna Mahakka loinana, ningthou leibak panminnagani. Christians, find your sufficiency in Christ alone, and in his kingdom you will reign with him. Verse 14 Laodicea the labor singluki pau puba high and then verse 14 gi tangkai chalakpa matam the kanana high but the Christian Christ described of only Kramana Christ described of having say Amen Koba Tazabe Yaba Musunga Chumba Isona same Krabasingi Ahanba Aduna washing as a high. Now I say among Hansan and Amag Matota the Karigam of the Christian Tongan Monga Tongan Masing the Mahakna defined those ribbon Amasung identified those ribbon high high by them. Amaram high boy but I Muhammad Jesus Khristagi means say Amen high Christian high. Karigumanang Sungan and Sing boy but Targadi Amasung Nakoina aduga I couldn't Matthew Mark look Amusung John Maron Jesus Khristagi Tambiba sing aduda I couldn't Pab boy but Targadi Tangai sing them I Tangai sing them high or English they truly high boy couldn't sing Jesus Christian season. Aduga high boy do Amen high boy aduga Amen high boy sina high bagi art the adu achumbane adu aseng bane adu do amakpa mata yawdobane adun hires. Among the Jesus Christian mark say Amen amusung thazabiya amusung achumba sakhiyana kaubagi mapala mahakna oiriba aduga Laodicea singlubasin oiriba aduga adugi matikhene Laodicea gi singluba asidi makhoi masana masabu chang yengjaba matamda masagi matangda aranba mityeng leiriba mi singne aranba maong thawagi chang yengjabadana maram oragan aikona su uba phangani makhoi paisa pai hain dikhale adu makhoi lairaba mi singne. They have a false assumption about themselves unlike Christ. Khristagi manada moongda maramdi Khristagi wai khudimak achumbane now ayangna march ndok matam high kraba adugumna Jesus Khristagi matamda leiramba rabbi sing isori wa tathokba sing aduna de makhoina tambigado riba sing do tambira matungda khatane amen haina haigadu adu Jesus Christ de mahana tambigado khudimo sing adugi mangda amen haina hai meaning Rabbi sing amusung ate sasigi oja sing tambiba matamda di makhogi tambiriba sing the mi sing na affirm the woman mathau tai chumme haina adu Christian na tambiba amusung Khristagi wai khudimak sing asida di adugumba kare matam mathau ta de maram di mahak thazabiya ba amusung achumba sakhine mahak aseng be sorne Mahak aseng bi sorgi masanu pane pap yawdaba pap khangdaba achumba natana kare mata ngangdaba awoiba natana kari amata ngangdaba aran machet amata ngangdaba aduga achumba adu khaktang mahakna uba mahakna khangba aduga haiba Khrista asina Laodicea da leiba sing mahak masana masabu kari nomoina khanjaba wangna khanjaraba adu baseng mogi name libasing adu yam tongan mongani amaramda haiba targadi Kristana utlibase Laodicea singlup aduna oiriba adugi onna tainaba magunna dane
Khrista thazaba yai Khrista thazaba yai amasung achumba sakhi ni aduga Khrista gi wai khudimak chume adu Laodicea de aduguma nate Laodicea de masagi napalda amasung masagi taibang panbagi oiba hiram khudingmak sing aduna mamit tanghanduna karigumba amoina uzarba aduguma singba amani aduga tungsaduna Khrista se kanano isorna semkraba ahanba mafam masida hairibase Jesus Christ na isor se ihan hana same haina haibanate akoni yam maik sina gyan ta ka bamde lana tambi basing le Jesus Christ se isor ni hana same atu matung ati sing same nate mafam masida hairibase aduga mafam masida hairibase su Jesus Christ gi mapana pot khudimok same e haina haibagi idea da sunate Marone mafam masida Jesus Christ na hair bi isor na same krabagi same krabasing ahan ba haina hair base jasaya ba hum mangada isor na mahakki mahakna anobu khutchem ma sembi ba matam adu oithokado amasung mapung phagado ba adugi matang na anoba khutchem adugi matang dane adu Jesus Khrista sina taibang pan ba ihan han Mahakki misingi mamangda ihan han asiba joy to dune hingat ki ba ahan ba maru adune mahagat So adu mafam asida Jesus Khrista si isor sem krapa ahan ba ne haina haibase gi mapalna aikoin mafam asida uba phangli base jasaya pandu phumanga da isor na wasa krapa mahakki anuba khutchem gi oiba prophecy yadu Jesus Khrista mapung phaba dune karam kanda Jesus Khrista na asiba joy to dune hingat pa matamda mahakki mapalna anuba khutchem haugo do khudemo sing mapung phaba dune aduna amaram da haiba oiba targade Jesus Khrista asi Mahak isorgi missing adubu makogi ano mahaki apaba wapa amasung magi thawagi thabak subi bagi mapalna ano bo khuchemo ni semi ba khuding mak sing adugi ihan hanba horak pham oiriba mani taibang pan bagi khuchemo du na te adubu magi sarga gi oiba khuchem ano bo khuchemo du amaram haiba oiba targadi mafam asada Jesus Khrista gi matang udli ba jesini Jesus Khrista se asingam gi isor ni Adu maki achumam sung thazaba yaba adu Laodicea gi singlup adugum no oide aduga hairiba Khrista di mahakna oiriba amasung mahaki sakhi adudi matam pumada achumba amasung aphaba aduga thazaba yaba oi adubu Laodicea gi singlup asidi makoi gi aphaba wapau gi sakhi adu mi singna udaba maongda leire Lai mutilat bagi punsida aduga yasan bagi punsida taibang pan bagi oiba thagat piba sing amasung paisa pai basing aduga taibang pan bagi oiba awa basing asidagi yai ba makai nanthokpa yana bagi damakta taibang pan bagi oiba care taibang pan bagi oiba hiram khudimak sing aduda punsi yon thoklaba thajaba sing ayam bo sing oi Khrista kumna nate aduga amaram de Khrista se amen thazaba yaba amasung achumba sakhi adugi isor na sem khraba singi ahan bane hain haiba sigi mapan utli base Khrista na Laodicea gi singlup asigi matang da amasung singba se laikraba mioi khudingmak sing thazaba na laikraba khudingmak singi punsi adugi matang da hairakadoriba khudingmak sing se makhoi masana khanjariba adugumna natana khwaidagi chumba khwaidagi sengba aduga makhoina cheksinna taduna phirep logudoba magi waising Thazab jil now sing. Haiba amen ko ba thazab yaba masung achumba sakhi adugi isor na sem kraba sing asigi ahan masina ngasing ni nang amasung ingonda asigi chithi gi mapana wangang biri nang amasung ai nai khoi punsi gi awaba tang singi matang da ai khoi na khaliba plan singi matang ai khoi na tawi khaliba hiram khudimuk sing asigi matang da ai khoi tungi punsi gi matang da ai khoi gi langna ba khudimuk sing matang da ai khoi opinion mayam leiram be aduga haiba khudimuk sing da ai khoi gi thawa gi punsi gi phibam adu yengpham thokpa yengda aduga ai khoi ni hingpham thokpa Christian gi punsi adu hingda ba oiba ta ga amma natraga amma excuse pi na gi da makta ai khoi gi wakhal mayam lebe we have wrong assumption about our life our spiritual life. But Jesus wants us to listen to His absolute examination for our lives. Christian nang amusung ingon da ikoi hingliba punsi adu matang mahaki wise na harkador. Christian hang mo hang sing ise nang amusung ay tamunis na ki tamunis wang hang be adu na hak oy Brian. Adu harap na hak oy batar gade.
Khristagi pambali. Mana verse 19 habagumna. Thawaya bagulina. Why the katana? Why the kaktang pai habana? Why the kaktang hongdokan habana? Why the kaktang tabak away? Why the katang toggle habana? A saying magi tabak lana tawaya, Amazon pulling home with Khristagi pammer. Ubangre, Khrista do Amen, Tazve Abasakini, Achumasakini, Adu Isorna, Same Krabasingi, Ahanmutani. Now, verse 15. A straight condemnation. Insurgi Yad, Khristagi Yaning the Badu, Christina Uba, Amot Pamasung Amakpadu, Homestead Ubam. Philadelphia, Smyrna, Kaknatana. I think she looked pretty much in the Abanatrag Amada Jesu Christiana, Asimadi lady, and a high Gadowa Zagasing, Mayamle. Karale, Loy Man of the Kara Loinamale. I do feel I do loud this year, the Machet Amatako Ubapang. Even Sardis, they couldn't young po Obatar, so Sardis to the Taibang Pan, but Sardiski Chatna be to the Sardiski Lime Mudlapaki Punsi to the Sardiski Light Hopagi Punsi, other Makogi Pirol Mod Hundred me, Kara Remnant, Kara Power Lady, Adugumbagi Mummy, Adu loudest yas, the Machet Amat Ubapang. Jesu Christ is a single bus, the Asimadi Payana High Zaga Amatalate. Makoy do Jesu Christ and Mahakki Matik Mangal get the Mangal, whenever get the market Tamkiba, Tamway Makonga Talaga Tam Tomway Oibatargas, Adugi Tamway do Mutaraglaba, Musimusinga, Labaduga, Nalibra and the Bravo Contrava, Adugum, single Amani. Yam the making it. Carmina Mayek saying, verse 15, Namasung 16, that's the Amna Mayek saying. And the Jesu Christ condemnation like Magi Yaning the Mahakna Yad, the Mahoi Papa, like Karinumana comes to the high say, I and I get a book in Kangi. No in a hoi tabak kang but the Aina Kamun Hell. I my ex and a hoi tabak sing do. Nakoi sing adu again, Asigi Laudicias is Mapan Tangbagi Oibapun Sidadi. Yamna missing Mamitup Tak Sing up Amag. Say sing up Amane. Adu I quit Parminaka but Paisa and the Piper sing up Amane. When they Laudicias again, Paisa the Piper Saharamane. Trading is ceremony. Aduga sila me loinana magpasapai. Now Asia Minor manung labene, Rome gi lengaki makad labene. Aduna high trading kudimok sing adugi licensing loinana maglay. Greek ki licensing sulay, Makogi lalon ethics sing adugi licensing sulay. Most likely loudest yada lay but hazaba sing asinadi. Makogi Taibang Pan Big Hiram Kuding Muxing and the Panganabaki the Makta. Aduga Taibang Pan Big status Amazon Samas, Makoin Hingliba Samas, Aduga Manana Hingan of Honor Aduda Henelum Low and Maram or Rakanda. Makogi Tazaba Amoyagi Mangal Dungal and Bagimot, Adu the Mamta Halaga. Laudisiagi, but suddenly but Kuding Muxing and the Manana Bagi the Makta Hotnary, but Tazab sing. Adu Obersing missing. Taibang Pan Laudisiagi, Chanari Badu Tongana Honabagi Mota, Adu the Tongsa Laga, Christian have a Mingadu Captain Paklis, Adu Bate, Zaga, Kuding Muxing the Loina Makte. I said, I'm going to Uber Pangabanate. Now I could text the Sangri, Adu Tongan Manipur, Singam Tam the labor, sing up Kuding Muxing, I said, Uber Matamda. I said, Nangam's going to come with Nahana Kang Basing to soil and I'm going to Aduga. Hazap and labor missing to compulsory learning, harvesting the Mapamas, then Masim with the Yarmusia. Tabak with the corruption to by Sapi. Ishorgi wine at Chin Tibia, they adu corruption to woman, that Tabakama Pahona with the Paisana, and adu Chin Tibia do oil the Nahakki oil the Badu, or never give them up the Hona, and adu Karamaki Punsa, but the Yana making adu single manunda. Tabak Pangana get a mak tabak chang never get a makta paisa number, they get paisa people low in call yonba, Masama Christian Ekoba, later vanate mayamley. Can you get them out to know Adutorido, Hangubo over target the other tabak to the quicker mind punching Hokodiva. I knew pick my takadiva. I yum my sahodiva. Imanabas man acre mine hingodiva. Right? Yana. Karigi? Now, aduga manava Laudisiagi members in. Paisa Panganaba,
ina khunbu khuladi yare paisa pa di yare awa ba paisa gi awa bu amat leite boy bata ga di yare aduna adu phangna ba gi damak ta de church su mem kat kani asu ai tau do be roi maram di Christmas matam da lai ra ba ngak ti church oi bata ga di karamaina ai koi ahaw bu jinjak sami ga di no right missions ki tabak kamain tau di no koi paisa lai boy tar singlup karamaina oi be ya ga di no karamain fun yam da oi bata ga di ai koi karamaina program sing tau ngam ga di no exactly right adu ai koi gi wakal nei Jesus Christ gi wakal nate adu ai khoi na khanba moong adu ai khoi gi pap adu tungsil laga thamna na bagi excuse amani Jesus Christ takinate either you are all in or you are all out there is no midway adu kori hiking se Jesus Christ laudi sia nak ingsu ingde sa su sa Jesus Christ na laudi sia sing lu basibu ya da condemn to hiram kret ihan ham badadi their uselessness for the witness of the gospel apa wa pau gi damakta kana da ba sakhi oiba kaisu kana da ba Jesus Christ gi mati manga uthok ta moi di uthu ena khanjariba moi na kat pa paisa adagi di moi na toriba thabakara ishwar gi Jesus Christ gi mati manga oi han di khanjaba adubu they are useless kallega haipetang yang thaja bijele ina nang mu songai ngasai gi mita thaja ba moi na Christian moi na punsi bising je hingaga ai simadi Christ bu pelhan libani ai ne torje Christ pelhan na bagi ne khallaga hotnaraga tauriu me am Jesus Christ na kaisu kana de it's useless hana haibo bu taraga de kari oi nang songai punsi da exactly that's what is what is happening in Laodicea singnu basida they are useless for God's witness for Christ's kingdom and the gospel's witness aduni mana se thaise na ingsuing de sa su sa de na asigi verse thazba mayam mana hadag wapos no mayam mana lana kangan ba or lana thazba jaga mane kramai hai there kangbu mana sumana tambi basing le now ingo hai na hairisina Christian oidaba ma sao hairisina Christian yamna mai hoba Christian oyo mai hoba Christian either mai hoba Christian oiba ma or Christian sungoi oidaba ma am oyo mingi Christian di oigano lukewarm meaning mingi Christian oiba aduni hires adu jile na using adu maru adu na de mafam se da hire kalageng se karigi de mokta adugi interpretation mong adugi mong asigi text gyan tabagi mong gi aranba maram garale yan hamadi Hojik power the city sing say I couldn't park matam the Jesus Christ and Mark sing da hai se pungning hongaga thajabe aba singlup ama oina gi damakne right aduga karigumba Jesus Christ na Muhammad sida no Christian oigu ayu or Christian oiba to hai na hai oiba targadi adu asida koi uba phangde maram the Jesus Christ na asigi city asida su verse 9 na pungning hongna gi damakta karogadore Mahakki singlup sing na ngaliba Mahakki apaba wapau gi sakhi bagi mairi edu he na ngan badu Khristagi apamane thajaba thado gu chat khibadu na te Khristagi apambadu adu targade karino Christian phamasida nang ingsu ingde sa su sa de nang lumulumbu sa hana hairise amaron haibo betar hanang ngahaki mamang haikra badugum na hariba wahai se mapalan jesu Christian Laodicea gi singup ta hariba se nang se aigi ningthou leibak gi demo ai apabo pau saki demo ta kai su kana de adune jesu Christian hires now karman hire now context pa ba mathau tai Laodicea gi sahar se paisayam na paibo oiba tar gi su Laodicea gi singup ta khwai dagi achoba samasya se ising gi samasya ne ising yam phangde ising adukki matik tang aduga masagi oiba Laodicea gi sahar apamudu aduna thakpa sina bada kona na bas ising amat laite aduna makhone logudi se either Hierapolis gi or Colossae gi ne now Hierapolis gi sahar du gi ising du di yamna sai asab ising ne aduga harb ising adugi mapana hakchang anab sing phan bada yamna mating oib ising amane the hot water Hierapolis gi aduga Colossae gi ising Colossae gi sahar ising sina yamna aing be ising ne aduga harb aing be ising se yamna refreshing oib ising ngakne
adu Hierapolis aduga Colossae dagi ising purakpa matamda pipe dagi Laodicea da purakpa matamda Laodicea yarakpa matamda asab ising dusu loinamak tungtharaga aduga ingtharaga lumbu lumbu sabo oire aduga asomdagi ayingba ising dusu Laodicea yarakpa matamda anido yansinraga loinamak lumbu lumbu saba ising amore aduna Laodicea yarakpa matamda adugi ising do thakpadasu yadaba sizinabadasu yadaba aduga har lumbu lumbu saba ising do sizinabagi damakta kari amata sizinaba yadaba ising amagi maong matone amamda Jesus Christ na hire sidi nakoi se nakoi Laodicea gi sahar da phangliba ising aduga chap manaba singlupne kanaba kari amata leite hire ising adu hek thakchan bag othokning mana hale oning mana hale adugi sing kanama da Laodicea gi ising pen na kanam da thakte aduna Jesus Christ na makom sida hire ani makoina Jesus Khrista gi damaga thazaba yana awaba khangaga aduga Khrista gi damakta cross pubagi mami do lengjum da taraga aduga manangan da taraga aduga awaba amasung khang bhaiba khudimak loina Jesus Khrista gi tungilaga taibang pambagi tongana leraganda maki aphaba wapaugi phahanbibagi sakhi aduga ma Jesus Khrista gi aphaba wapaugi nauhanbibagi sakhi du oibagi mahuta taibang panbagi awaba singda nungai ba thona bagi damak taibang panbagi nungai ba taibang panbagi harawa taibang panbagi comfort taibang panbagi oiba hiram khudimak sing aduga mayam duga hingminana ba hotna ba matamda Christian oibagi sakhi adu loinamak mangkre and they become useless ningham thada koi asabi sing pame kalen thada koi aing be sing pame kalen tha yamna sarga sanak matamda koi kana to lumbu lumbu sabi sing thakning de othokni upalite Jesus Christ na harzini nakhoi aigi pangal thazabe have Christian amorga thazabe have single porga apa bawa pau ke damak amsing ningthou leibak gi sakhi gi damak da kanaba singlu oro verse 16. Kaya verse 15 lose na nahak ingban traga sab ay na pame. See, Christ desires still. When Christian ba talk with the Christian pamis. Christian pamis thazabiya kanna basing ningthou leibak magi singlupta. Apa ba wa pau gi damang ta kanna ba ba singlup. Kanna ba singlup to Christian oiba pam. Chama na dum hasle verse 6 in the karmana maram na hak lumbu lumbu saba maram na kana da ising maram moraga ingsuing da sa sa maram na ay na ai chin dagi sidokani kari mo Laodicea gi singlu basina makoi kana da punsi edu da kana da ningthou leibak ki damta karim ta kana da sakhi gi damta karim ta kana da punsi edu da Krishna harba matang asida phawoda horien ngairga haye ngairga asigi punsi gi awaba sing tang logi oiba targa ai thabak sidam phangbo oiba targa di ai savings mayam leiraba matungda or ai yum palaba matungda or ai icha se leiraba matungda or ai ahal loiraga kanda adu ai retirement chatla kanda adu dagi di ai asigi coaching jin tang losala kanda asigi coursing tang losala kanda ai singlup ki damak isor gi damak kana biya ba khan ge hai kana biya ba do oina ba gi hona yana khallag adum leibo oiba targa this is what Jesus says verse 16 Laodicea da adu ngasi numita nanga musung aingonda aina nahakpu aigi chindagi sitokani I will spit you out amram da haibo betar ga Jesus Christ na this is Jesus' word of being disgusted by the life of the believers in Laodicea. No ma koi yum da nganu thongi koi man yam hawo nganu ne yam na hawro phongphong sar ko thara ga charing matam da ai nganu mo kokam khang char nganu mo kok cha ma da sem matam da mami to thuai hodra ba jane mami thuai hodra ba da mar mor kan ai soi da kak on mami to chiku mami chik pa matam da
manungda le mi do sa su sa de ing su ing de pura joy ha ga chin na pum ji pura kam tar ka na oning ba na ai ni am graphic or nang ma so ai koi gyan ta na bi de Khristagi thamoi da Laodicea gi singlup asigi da makta ma gi ningthou leibak ta ma su ma gi singlup ta du ma gi afa wa pa sa gi da makta kana da na hingli ba thaja ba sing asigi matang da Kristna kari khan ma gi haina ha da koi hena mek na khang na bi da o thok ning mam phawe chin da thamning de adu mayam phaming har ga yosana ba thabak ti ai honai. That's what Jesus is doing. Other than Jesus Christ, Muhammad said, "Heart, owning ye." Other again, Muhammad said this. Asigi akan mo wahai said this. Khristagi minung said Mahak othok tri. Laodicea gi sinu man othok tri. Kari naman heart se. Aina ai ki chindagi sitokani. Sitok le nate sitokani. If you still continue. Na koi dum leiboi bata ga di ai no bi sitok mat ba malakan Jesus Christ na Laodicea gi singlu ba si bu singlu ma oi ba da ge du mi pum khudi mak lon mak lotion ba da matik char ba singlu ba mane now adu Krishna adu han to bu ude adu asida hangbe bo hangni kari gi mak no matam amada ai kono Paul gi teaching pa boy batag marna if I'm not wrong Colossia har ba Laodicea gi singlu bas da Paul na chithi ira kana thogot ki ba singlu ba mane it started very well yamna pha ba singlu ne ma je apha ba singlu amoi ma khau do re Paul na chithi I ba singlu ba mane karamaya Laodicea gi singlu basina Khrista gi damakta magning tholema gi damakta apa wa pau gi damakta kanaramba singlup amu oramba dagi kanada ba singlup ora Khrista how is that possible? One word: spiritual apathy. Thawai gi punsi the light thokpa yang thokpa mit yang galonin yang Taibang pan bagi awanang lak matam dadi or taibang pan bagi aikoi gi punsida makoi gi punsida sok ko makoi gi imung manung gi status to sok ko ba adudagi di makoi na hingliba samaj hingliba punsida sok ko ba adudagi makoi gi tungi punsi gi phibam adu kaino mami samak matam dadi samaj hingliba tungi punsi gi phibam mami samak matam dadi makoi na phangga ba thabak tu na kaino khang ta matam adudagi di makoi gi savings na gamba kamai ta hoba imung na kamai ta adu singak ta matam dadi moi gi sense manga mak loi na makole all of their sense awaken aduga risk lo do basang loi na maglauro kanda adu sing da ngak thok hau na ba loi na mag honai karida neglecting their spiritual life mo gi thawai gi ba punsi adu da di loi na mag thawai gi oi ba punsi da light thok pa gi ma pa na adu gi asigi thawai gi oi ba punsi light thok pa se adu bi na sing Laodicea gi thada ba sing tum bhai hopa o ngasi di ai lumbulu sar gi Khristagi damak te kana da bo oira ge natte adu mana kana ta moi hawla ga kaisu lak pa thajba ama tor ma tum bhai hawgat pa ga prathna ga tawdo ai ngasi di kana da ba Christian oina punsi hingage or ai light thok punsi mai di hinglage thawai punsi bo kaido jege adu gi wakal da ge su harp ga su ora moi it takes time matam na normalizing the church garina atei matam de har khinu ai tungi punsi gi damak hona godo mayam lei ai normalizing ji mati phajana pi ge swar gi damak ta atei matam sing de Jesu gi thabak angon da karim ta har khinu oh ai Jesu Christ thajire ai thajabe aba Christian karino ai mabu nungsi mabu thajai singlup ta yauna ba har khinu ai hojik singlup ta committed kari singlup ta committed oiba ai gi tungi punsi khudimak sing aduna kanana semkar hoba ai thabak simtang tau rakhige ai simtang lotion kige ai ngon asi jam matha ai khoi gi imong asi yam na matha sari ati asi gi matha sa ba jam to lotion kige adu ai church karina ai haptam amuk di karina haptam amuk karam badagi adu ngasi khaktani na ai singlup gi thabak yaw du sing ngasi khaktani na ai ngon pirak responsibility ai ngasi khaktani na ai bible pa gi di je ngasi khaktani na ai pratna ta gu di je adu gumba ngasi khaktuna hapta amada nongma hapta amada nini tha amada anirak adu dagi chahi amada mangarak adu dagi chahi ani da tararak kula and ultimately oida ai khatra singlup ki member hoida nong phadok su kaino
hoi da kanan ai gi polum su yam na lei gi matam sida atopa gi polum mu pusan ba hoi da aina chatraju chatkado mayam lei da hoi aina sengdok po chatraju sengdok pina ba mayam lei ri kaino o aina sigi thabak se to do oi pa tar mention mi ba mayam lei ai khatang na meaningful member o gi do ai khatana thaja ba art level member o gi do na te ai so ai gi punsi lei ri na atopa mi sing hausi yari ba sing isor gi thawjal na yari ba sing adun ma koina tawjasan see that is how spiritual apathy begins why give light hope no madun hapta madun tha madun chahi madun chahi chahi ahum chahi mari chahi manga chahi tara and then you look back and you're already far isor gi punsi dagi singlu ki punsi dagi thaja biya Christian amagi oi punsi dagi and then kadore apa da khanna wakal yanan taw matam de ain to chumde ain to chumde adu hera tawsida hera chatsida hera ai khatna de adu wakal na chumde da haiba adu conscience ki alert mayam adum namsalaga thamgi baduna ai ju why kaino iswarna bhap ta birangoni na then it becomes callous asi khubak tale unsa thawa dona pin na thinjel education na pa phaude tindok thinjin hutok khuchin to boda mayam law ne au la ke hoi mamang na hoi mang na kaino ma o bible ta chume ai tau gudo bam ne tau gudo prarthana to bisil na hangi matam de magi dokama this is how spiritual apathy begins and this is how it will lead hangwe wang ne ko lo ne mga sigin no misida mi kung sa sida ai lumbu saba Christian ai matam ai ngon suna pine biraba borsing ai imung ai paisa kana ne isisnari kana mamhom ne isisnari aduga karigum nahak lumbu saba anduguna sana Christian hana kausaba oi betargade makata na Christian ngana katurba wa sa munna tabi line lo bigana Khristagi warning do sito kun heaven hauji phaw na ko mafam asta bu birak leba ngasi hauji phaw na ha bu wahai sing se bu ta han biri base Christian na ha nungsi ba ki meram adu Christian nungsi ba ki meram wahai sing ta han bi oi beta ga tha ba silena nahak pu pangal pibina ba amasung nahak pu mateng pangmina ba nangon da mam tharak laba mangal sing do amuk khan ngal han mangam ba Khrista pangal khudimak sing le aduna munna tabiu horen yum halakan da nang na tau gi hana khan ba thabak mayam leram ba ya nangi punsi gi awa ba sing amasung langtung ba sing mayam le khudingmak sing do chanbiduna hauji ki oina di thingjen biu adu sing do amata wakan khalu kinu mafam masna hana wakal khan bi go Khrista honel dabi. Let's move on. Context number 2. Ani sobo Jesus Christ na Laodicea gi singlu batu da yad se kaino. Ani sobo asin verse 17. Nahak na hai. Aina khuli ailan thumle adu ai awat pa kari sulaite. I need no one. Aina khuli ai lanthum le karamana phangba lanthum Christian amoina Jesu Christ gi mingi da makta singlupta naitum hingba gi punsida aduga taibang pan ba thajaba yana hingada awaba khanga ga thajaba yana hingada adu hingdabida taibang pan ba gi yasinaraga taibang pan ba gi chatna bi sing da hena tasalaga hingiba khudimok sing da mafam asida oiba targadi Laodicea gi member sing sina toramba yaba madi ai pesa pai da ba yade aduna sigi thabak sing je tawda ba yade
ꯑꯩꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁꯤꯀ꯭ꯌꯣꯔ ꯇꯧꯍꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯁꯤꯡꯂꯨꯞꯇ ꯃꯇꯝ ꯄꯤꯕ ꯕꯥꯏꯕꯜ ꯄꯥꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗꯤ ꯑꯁꯤꯁꯤꯡꯁꯦ ꯐꯪꯉꯀꯥꯟꯗ ꯅꯦꯅꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯕ ꯊꯕꯛꯁꯤꯡ ꯉꯥꯛꯇꯅꯤ ꯑꯦꯛꯖꯦꯛꯂꯤ ꯔꯥꯏꯠ ꯑꯗꯨꯅ ꯑꯌꯥꯝꯕꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯀꯔꯤ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤ ꯀꯣꯆꯤꯡ ꯌꯥꯎꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯩꯔꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯛꯂꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯝꯐꯥꯜꯗ ꯂꯥꯛꯏꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯥꯛꯏꯁꯦ ꯑꯩ ꯀꯣꯆꯤꯡ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯏꯝꯐꯥꯜꯗ ꯂꯥꯛꯏꯁꯦ ꯑꯩ ꯊꯕꯛ ꯐꯪꯅꯕ ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤ ꯆꯔꯆ ꯀꯥꯕ ꯀꯥꯗꯕ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯁꯤꯡꯇ ꯌꯥꯎꯕ ꯌꯥꯎꯗꯕ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯏꯚꯦꯟꯖꯦꯂꯤꯖꯝ ꯇꯧꯕ ꯇꯧꯗꯕ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯩ ꯆꯔꯆ ꯑꯃꯗ ꯌꯥꯎꯕ ꯀꯃꯤꯇꯦꯠ ꯇꯧꯕ ꯑꯗꯨꯗꯒꯤ ꯁꯤꯡꯂꯨꯞꯀꯤ ꯗꯥꯏꯇꯦꯁꯤꯡ ꯐꯖꯅ ꯂꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯊꯕꯛ ꯐꯪꯉꯕ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯝꯃꯔ ꯕ꯭ꯔꯦꯛꯀꯨꯝꯕ ꯋꯤꯟꯇꯔ ꯕ꯭ꯔꯦꯛꯀꯨꯝꯕ ꯑꯗꯨꯗꯅ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯐꯥꯎꯕꯗꯤ ꯌꯨꯝ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩ ꯌꯨꯝꯒꯤꯁꯨ ꯆꯔꯆ ꯂꯩꯕꯅꯤ ꯑꯗꯨꯗꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯔꯤ ꯑꯩ ꯊꯕꯛ ꯐꯪꯉꯕ ꯃꯇꯨꯡꯗ ꯀꯣꯆꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯣꯔ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯅꯦꯅꯥ ꯇꯥꯅ ꯑꯩ ꯊꯥꯖꯕ ꯌꯥꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯒꯦ ꯑꯩ ꯊꯥꯖꯕ ꯌꯥꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯒꯦ ꯔꯥꯏꯠ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯁꯤꯁꯤꯅ ꯑꯩ ꯇꯥꯟꯁꯟꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤ ꯈꯔ ꯐꯖꯅ ꯊꯝꯕ ꯀꯥꯟꯗ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯀꯦ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯅꯪ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯞ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯅꯕꯒꯤꯗꯃꯛ ꯏꯃꯨꯡꯒꯤꯗꯃꯛꯇ ꯈꯟꯕ ꯄꯥꯞ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯍꯥꯛꯀꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯎꯔꯛꯄ ꯃꯇꯝ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯆꯔꯆ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯌꯥꯊꯪ ꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯤꯔꯥꯏꯔꯒ ꯑꯁꯣꯝꯒꯤ ꯏꯃꯨꯡ ꯌꯦꯡꯁꯤꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯆꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯄꯥꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅꯅꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯁꯤꯡꯂꯨꯞ ꯑꯃꯗ ꯌꯥꯎꯕ ꯁꯤꯡꯂꯨꯞ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯕ ꯄꯨꯟꯁꯤ ꯍꯥꯡꯗꯣꯛꯅꯕ ꯄꯥꯞꯀ ꯂꯥꯟ ꯊꯦꯡꯅꯕ ꯑꯗꯨꯒ ꯄꯥꯞ ꯁꯦꯝꯗꯣꯛꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯗꯨꯒ ꯊꯕꯛ ꯊꯤꯔꯤꯕ ꯅꯈꯣꯏ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯪ ꯅꯪꯂꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯈꯣꯏꯗ ꯑꯁꯤꯒꯤ ꯌꯥꯊꯪꯁꯦ ꯌꯥꯡꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯠ ꯏꯁ ꯁ꯭ꯇꯤꯜ ꯗꯦꯌꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯔꯥꯏ ꯊꯣꯛꯄ ꯑꯗꯨꯒ ꯀꯣꯟꯅ ꯇꯧꯔꯁꯨ ꯌꯥꯏꯗ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯕ ꯊꯕꯛ ꯑꯃꯅꯤ ꯀꯔꯤꯅꯣ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯅꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏꯗ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯇꯩ ꯑꯅꯤꯡꯕꯁꯤꯡꯗꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅꯤ ꯏꯁꯣꯔꯒꯤ ꯅꯠꯇꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯇꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯍꯥꯏꯅ ꯈꯪꯂꯒ ꯊꯥꯖꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅ ꯃꯍꯥꯛꯀꯤ ꯑꯇꯩ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯁꯨ ꯇꯧꯕ ꯑꯩꯅ ꯉꯝꯕ ꯆꯥꯡꯗ ꯊꯧꯒꯜ ꯇꯧꯒꯦ ꯑꯩꯅ ꯉꯝꯕ ꯆꯥꯡꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯏꯚꯟ ꯏꯠ ꯏꯁ ꯑꯦ ꯚꯦꯔꯤ ꯒꯨꯗ ꯋꯔꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯦꯅꯤ ꯑꯣꯐ ꯑꯁ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛꯅꯗꯤ ꯏꯠ ꯍꯦꯁ ꯕꯤꯀꯝ ꯑꯦ ꯋꯔꯗ ꯇꯨ ꯒꯤቭ ꯑꯦꯛꯁꯀ꯭ꯌꯨꯁ to not to do what God wants from us. ꯑꯩꯅ ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯐꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯑꯁꯤꯒꯤ ꯑꯐꯕ ꯋꯥꯍꯩꯁꯤꯡꯁꯦ ꯏꯁꯣꯔꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯆꯔꯆ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯆꯔꯆꯀꯤ ꯁ꯭ꯇꯥꯐ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯇ꯭ꯌꯨꯇꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯣꯏꯍꯜꯂꯦ It's not. ꯑꯗꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯀꯣꯆꯤꯡ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯍꯥꯛꯅ ꯁꯤꯡꯂꯨꯞ ꯑꯃꯗ ꯌꯥꯎꯗꯅ ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯏꯁꯣꯔꯗ ꯆꯥꯎꯈꯠꯅꯤꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯥꯏꯊꯣꯛꯅ ꯂꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯗꯣ ꯄꯥꯞꯅ ꯏꯁꯣꯔꯒꯤ ꯅꯤꯡꯕ ꯅꯠꯇꯦ ꯁꯤꯡꯂꯨꯞꯀꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯁꯤꯡꯂꯨꯞꯀꯤ meaningful ꯑꯥꯔꯊ ꯂꯩꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯀꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯥꯏꯅ ꯂꯧꯊꯣꯛꯑꯒ ꯃꯥꯡꯗ ꯇꯥꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯗ ꯈꯛꯇꯪ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯁꯤꯃꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯁꯦ
That is where Laodiceans falls. Kari dinu yung mo na thazari pa kudi mo sing se lantum da magi to bang amba da do kari magi lo sing da adu mo gi assessment ai khoi pesa pai tam tak mathau ta de ningsing bra thagre se masing kun go humdoi da David na ningthou du na Psalm 23 ho mo onga sigi Laodicea gi Christian hai graba sing sina hai mo sing khenna ba kari hai Psalm 23 the David na Jehovah di aigi sen biba mapuni aigi awat pa kari su leite Laodicea gi Christian have missing sing sina kari hai ba ai na khole ai lan thum le ai gi awat pa kari su leite. This is the sin of self-sufficiency, self-trusting, self-confidence. Masagi pangdal da ok e haina khanba masa mana masai punsi da khang boduna kwaidigi hena wange kwaidigi hena bhare atei mathau ta haina khanba aduga ai ngamni adugi wakal I thanda orju ngamni adugi wakal. Asigi napal gi oiba punsi mahing si Laodicea gi sahar aduda su mahik sin uba pangai. Paisa na paiba sahar ni sarkar dagi mating lo lep khraba sahar ni. Juar harak pa matam da sahar du pungkai kai sarkar na mating pang kana pangkanu ai khoi pesa paing le noi mating kasu mathau ta de aduga sahar sakhi ba kangbu ni. Ai hona zari ai kana tauri kanam da wangang bi kino zik ai Jesu Khrista ki tabok soidana tawrakani yengde ai soidana tawrakani hojikti kaimta ngang khinu kaimta haira khinu thabak pisla khinu hojik Jesu Khrista ki tabok to ai tawrak ai wapau sundurakani ai sebok semakani ai khudimo sundur loinamok tawrakani adu hojikti ai wari hojikti ai tungi punsi set to hodu yandri hojikti ai gi oiba poching maramdi warba matamda kanama tan ingon lakan mating pangbi ke do banate Saitana yamna toina khalhanba amasung khoijop thaba wahi ngaktene wakhal ngaktene adu ngasing numit asigum wakhal sin khanba khogi mark leiba oiba targadi adu basically now you have to change the way you think. You are in a very dangerous spot. Thad isorgi zum mateng kyam karam kan isorgi mateng mathau tai ngamdra kanda right karam kan isorgi missing mateng mathau tai pamai sungai later kanda Atay matam dadi, ay decision, ay logo daw bani, ay ki wakalon, ay nasaka daw bani, ay ki punsi, ay nasengwa daw bani, hiram kudi mong sindur loy na maga. Khrista da masung mahal na pinabikro maki missing da ngaza bagi mahuta. Khrista ki wahay masung maki missing ki wahay adu, ay koy ki amam ki punsi da hangdok tu na lausan bagi mahuta. Isha ki Bible lay zari yesu. I prathana tauzeri adagi ai thoba punsi me hinge ai khange I know the best my way highway my thought high thought now asi wang say ai khoi gi mak de khoi mang adu maru na khoi da ai ngon su si wai thang na ki punsi gi jaga sing da na ki punsi gi pap da masung na ki punsi gi decision lob matam sing da na ki punsi de wang ang ba kana lai tha ba sing marak de akan bawai semdok bawai chai bagi wahai nahakna phai hana khallaga tawrum liba thabak adu lephan bawai karam ba thaja basing de ichil aina tor bisaka karam phata thabak oi batar gadi ai khamo ai ngona tawdana ba hairo haina hai ba kana kana le nahakki punsida Nahakki punsi ki decision sing low matam da kramana low na prarthana kyam tawe nang masi prarthana kyam tawe thaja ba luching basing dagi pauta kyam low atoba thaja ba chil now sing dagi pauta kyam low har basing nang amusung ina pam gera pamoy gera khan gera khalo gera adu do Isane sabu thaza bagi napal di punsine. Do you invite constructive
fit back in your lives. Or, kanamtana nang wangang bang amakta na nabigida makta, nangi oiba punsi da nangi oiba taibang panba da nangi oiba wakalo adum tauraga mayamgi mangda na maithonga ma mayang maning na maithonga ma aduga wangang po da hoi chumi tawuda just to avoid them. Do you do that? Andu tawra. Ahmadu leiboy bataragadi. That is a sin of self-sufficiency. Nasana nasa thazaba nasana nasagi pangal thazaba Khrista amasung maki misimbu thazadabagi punsini papki punsini. Duga aduda ningai dam leiboy bataragadi ke ningai. You are in a very dangerous spot. And now, Laodicea Masagi assessment, and let us now look at Christ's assessment for this church. Jesus Christ na high Laodicea seems a Karamahan Ubuna and Habdings. Laodicea, I Pasapa, I inaculi. I'm on the high boy, but Taragadi. I want the high bean, I want Tambina, Pautapina, Matoka, Rimta, I want the I give a pangle, Lunamok, Aingamni. Other you walk a little singing. Don't be so. Let us not be so. Asmanako Williams. Krishna Karmanai. Other one act the lighter, leibak tiraba, awaba the taraba, lighterba, mitang laba, peace and later when you have a nahakna kangde. This is my assessment for you. You are a self-deceived church. Nasana nasabu minamzaba singlup nenakwe. Karamana? Moi mitang moi khangde moi phi thong heba makoi khangde makoi leibak thib heba makoi khangde makoi laib heba makoi khangde makoi leibak thib sing heba khangde makoi awaba tab heba makoi khangde kai makoi khangde ai khoi paisa pai kramte mateng mathau ta de kana ma mateng mathau ta de khoi, right? Now Jesus Christ na asigi Laodicea ki church asida har mong as yam ngakningai oiba se kaino yam nokning ba jaga khar le maruina Aroba Humasida, Karamba, Pasapai, but light about Mitang laba, piecing I later. And the Laodicea Gisar say, Hiram Ahum the Suyam the Maming Labor ceremony. Paisai on the Papa, banker Yam labor. Bank to like me on Sahar Mayam sings the geese, bank I am the Laodicea labor. They have all the money. Paisa Lunimole. Laodicea Christians in Marcus paisa paying. They have lot of money, right? Paisa paying. Jesus Christ na kariyado oh no light up nino di. Aduga Laodicea da tay neba molom makalam ka phange. Aduga harba molom gi makala se mit ki anaba sing aduga mit kaya ubang amdaba sing adu hidak thaba gi mapal mit ki laina sing phan ba hidak amane. Adu phangba sahar adu laikra thada sing du ha no di mitang mane. Aduga Laodicea si yam maming chatba amasu makoi phi makak lei. Amu makalgi oiba kanogi yaudagi sungba woolen gi oiba phi amaga yamna monba yamna ningthijaba yamna phajaba amubu machugi adu marang kaina puthokpa Laodicea gi sir ne adu thada singduna ne haide se noi phi thongde ura Christian se thai amen achumba sankhi Tazabe Yabasaki, Adunane, Laodicea Tadabasing Sidai say, no in a colors no Pasayam Paisne. Hone Haksang with the Empire Bay, Adu Aigi Mang, Nuemuk Liar, but me and issue them. Nakoi, Nasan, Yamna Pazaba P. Tongle, Nasagi status, some laser, or the missing in Mamang, the Adu Imu Manungi Midian, the Yamagi Punsi, the Maki, Yamna Kan, Honor, the status, some later, but the Kanzavia, Nakoi Aigi Mang, the P. Tong, the missing, ne? Aduga no yamna haire singena kanzarambe noigi napam the mitang phandang ma molom le man hoi kanzabe ai aduga nakoi udaba karim tele nakoi punsi madang the khangdaba karim tele plan yat pe yamna hai semba yamna hai thorang towa yamna hai adudagi di planning yamna hai future gi damak ta yamna khalena khanbe adubu nakoi yamnu rena khanboi badar so gi mar no mitang mane you know nothing, you see nothing.
na yam nungsiningai oi mine kari da mak nungsiningai oi se masana ai mangai re phaba ai mangai re chawba ai mangai re Khrista gi matik mangai gi da mak thingli ba ai mangai re adu gi ai mangai hai ba wa khaidal adu Jesus Christ ga sing basis man nang kar sunate you are just nothing adu har ko tamde makoi minu nungsiningai oi ba kanglub ne awaba da taba bising ne makoi ne kalis makoi taibang pan bi ko ba nga ki awaba sing adu gi paisa na or izat na awaba lothop oi ba ta ga di makoi awaba do laitra ba ama gumna khan ba mi sing ne adu Krishna kar no noina ai gi oi ba ya thang sing ai gi oi ba apam ba sing tau da ba gi maram adu thaz be na lep da ba gi maram taibang pam ba gi tonga na lep da ba na maram or ga nakoi nga ki awaba sing ai gi maram gi da mak ta awaba di nang da ba ya adu ga nakoi gi punsi adu na awaba di karim da thengna da ba ya adu bo sing bu nakoi awaba na than ba mi sing maram di nakoi aingon da gi thagat pi machit ama da phang di ai no othok ning li ba mi sing nakoi Hada bisin na sing har bisin Laodicea gi sinu to ithok poi ba ta ga ding asig nim nang am sungai pun sida soi thoi kari gumai khoi gi mar thabak phang kan dai singlup gi thaja be ba member am oin hana khan ba sing leibo oi ba ta ga di nang asing gi thaja be ba member oin hana khan bra ne ai yum pal ba matung da Jesus Christ gi athang in ba honi khan boi ba ta ga di adu soi na in ba ngam ni khan bra ne nang yosi lai ba awa nang sing lo ne ma ko khi boi ba ta ga di awa nang singi polum amata pudana nang gi punsi adum hingani adu isori thagul thaj be na torni nang hoji adu gi asa lai adu gi thaj ba nang lai brane hai wakalon sing Laodicea gi thaj ba sing lo ne mak lai ki ba nga and we see one thing they could not do that horen toge sizim phanga kan toge sizim or kan toge ai punsi sizim or kan toge Jesus says no you cannot you will not Thabak chin medum helakani polom dum helakani thabak phanga kan dai thaji be member age oh thabak phanga kan dai thabak kaim tongna bele roi do bonina right office ki pressure kari ma le roi do bonina thabak phang ding dena thabak phang gi pressure thabak phanga kan thabak phang gi pressure nupi thi ding dena nupi pam gi pressure nupi thi ma tung imung ra pa gi pressure hojik na paisa mi gi sen ton ba gi awaba konna ana ek lak gi awaba chil now sing ai ko yan lai je taibang pam je pap ki sangsar ne pap ki mahai na pik than ba taibang pam bi sangsar awa ba wa loi thabak chin ba haloi responsibility han tharak pa lai how do we you and I can know that we will serve God tomorrow or the day after only when you serve him now and today do not believe the lie that you will serve God later in your life if you don't have any desire to serve him now. Do not fall into this lie that you will treasure Christ above all after you get what you want when you don't treasure him above all today. Howjikti Khrista na gi khwai di wang ba moina pai da na chahi aduki matung da ahal loira kan da ai Khrista wang na pai kan adu minam bane now har hiram kudi mosin sai kon yang pamatam dai Krishna harsin noi kana dai sim kuidamak dhap ne noin tawid na khone tawrido ai bu thajabagi punsi nate aingonda ngajabagi punsi nate ama natraga mada chindadi Khrista bu thajai Khrista da ngajai haina hai bol batargisu nangi tawba ngambada nangi pangal ngajabagi punsi ne thada bijil now saying hiramasidi na khoina thajabiya makai munna tabi aino ju hakada be if you and I trust God in all that we do career gidamak to hona ba imungi awapa mateng pangna ba hona ba satra amu oina church ki staff amu oina oza amu oina restaurant thabak to ba amu oina tutor amu oina hiam ja khudimak singa sida kar kar manang musune ishwar bu thanjar
adu taragadi ai khoi isor da pine ba matam soidena legini. If we trust God in all walks of our life, we will have time to give for God and His people. Ngasi ngi nang amasung ai punsi kramai hinglebagi hana chang yengbi. Nagi punsi da langtuk na basing aduga awa basing aduga tungi punsi amek di hiram khudi magsing da nangi na mang na samasya ama tarpa matam da nahak na khwadi ki kakthari se karino. Karigumba na khwadi kakthari bu isor oiba thabak isor nangi pifam thokpa nangi Christian gi oiba witness adugi punsi adu oiba taragadi. No, you don't trust God. Nangi isor thasade. Aduga na Khrista gi mating mathau ta adugi tamak. Aduna Krishna kare verse 18. Jesus counsels the church. He counsels them. You don't trust me, I know. You're very self-sufficient. You don't trust me at all. You trust me by your word, but by your life and heart, you don't trust me. You don't stand for me. You don't suffer for me. You don't follow me faithfully. You just don't trust me. But here's what I have for you, a counsel. Karino adu counsel. Maunagi hiram kara lain na bagi counsel ne. Kari. May the senglo basana. Ango ba pizol se na ba kari dama pi set bagi ikai badu phongok na ba. Aduga mita tay na ba molong. Ubers the Jesus Christ na high say. Jesus Christ na high say. Nakoi na khali se taibang pan bagi oiba ina khunba khudi maksin nakoi gi nakhutta pai nakoi kaida leba sana do aseng ba sana gum na khale natte adu mangba ya bane aingon da aseng ba sana lai aingon da gi layo ai noi da pige noi na khali se nakoi gi yaw da gi puthok ba ningthi ba mamal tang ba phizol na khwai gi ningthi jare khwai di na phajare adu noi na khali natte ne adu mang ba nai adu loi ba nai bane aingon da nakoi gi ikai ba khuding mak sing adu khumjan bina ba amasung lumjan bina ba aingon da aseng ba dharma chen ba gi phizol le lo ro la aingon da gi ai noi da pige. And what do he say? Nakoi mit loina maguri na natte noi ude ta seng no ude aseng bagi mathau ta ba maru oiba nakoi thawai punsi gi ai ningthou leibak ki amasung nakoi na aseng haraw amasung nungai ba phangna ba ai nakoi da urna ba molom pi ge aingon da le aingon da gi le la. You have me, I have all of them, the eternal one. Come to me, buy it from me. I have in plenty. I want the marang kai le loy ne magle lao. I want the gilo lao, and you can buy me by your faith and trust in me. I bu thazbagi mapana. I want the thazbagi mapana. I am sungai gi wahi I gi wasak basing. Kudimo sing at the thazo. Nahakwa ba yai. Adu awa ba ngai hak tangini. Nahaki matha saba mayam rembe adu ngai hak tangini. I hak na kokhan bangame uhan bangame. Nahaki ikai ba taibang pan bagi ikai ba adu dagidi. Lomba na ita aseng mi sorgi mang na pangado ba ikai ba do. Kuding magsing adu I hak na kokhan bangame. I ngon the lao. I ngon the gilay. Thazan na lao. Tawgado ba karimat like the thazan lao. Just trust and just obey, and you will get all that is from me. Kaya na ko sa kibisi yung haki mamangda. Prayer of confession, Lord, and the song of assurance. Prabhu gi wahi taze. Nangi panggal yam na sole. Hai zo yung hono nizo. Ay hak nangi pum na magne. We've sung that song. I'll be now saying Khrista nahakki pum na magla. Khrista nahakki pum na magla. Nahak panggal yam na sole have nahak kangbra. Nang amasungay ay ko'y panggal yam na sole loy ba nahi kangbra. Nang amasungay tayong pam sa pangbe ba nungay ba ngay hatangin have nang amasungay taseng na tazabra. Hausing nang amasung ay na isor yatang tugay na Mahakki apa punsi hingde ba sa Mahakki aning ba na tebot taseng na kanglaga Prabhu ay hinge ay asi kong tang ay wabor ba su panggal pibiyo nangon ay gi panggal kudi maglay nahak ay gi pum na magne adu nang amasung ay kang maglo na tazabra.
adu thazba oi batagadi Kristna hari lao aingonda gi leiro lao ai nangonda pige aingonda thazo aingonda lao ai hak nangi pumna magne nahakki punsina thazba yana nahakki punsina mahai yana nahakki punsina ibungo aigi ipagi mamangda mai pagni hingba ngambagi punsi aduda awaba khudingmak sing thazba khang ngamna bagi makta pangal khudingmak thaujal khudingmak mangba naidaba huramna huba ngamroi doba aduga tingang mahanba ngamroi doba asengba lan asengba harauba asengba ikai khumnaba asengba asa aingonda lei ai nangonda pige aingonda yengo aingonda lao. Do you know what Christ is offering in this verse? He is offering himself. He is giving you and I himself. Mahakmasani. A step howada nangamusung aigi what if tuna Khristagi thazabayaba wahi thazabayaba wasak bas in namthab oi patagadi nangamusung ai kiningaine. Khrista namaki pangal kudimakuluna nangamusungagi mateng pangbina bagidamagta leibak leibak sida phawda aikoina warning drabadi aikoina lengning drabadi aikoina haining bud utrabadi aikoina thazbi khongthang thangata boi batagadi thazbi chilina Khrista nangaibu karigum othok pi ki boi batagadi adu sitok pi ki boi batagadi Khrista gi asoi banate nangamusung aigi papnane. Verse 19. This is what Jesus does. This is what God always does. It's a sweeping statement. Adu Krishna is saying, "Kudimag singana taribasing sa nahak punong sibagi maramnani." Nahak punong sibagi. Adu ginang na panglibat China, nang na panglibat China kudimag singdo ay na nang punong sibagi maramnani. Karamba China. To buy isorgi Jesu Khristagi mafamdagi may de pudong labasana dharma chenbagi oiba ango ba pizo aduga If Christ is calling us to buy, we have to spend something, right? And what is that? What are we to spend? Self-trust, self-sufficiency, self-confidence. We have to expend our self-confidence, self-sufficiency, and self-absorbing way of life to buy what is eternal and rewarding. Nahakki nasana nasabu thazbi punsidu yon thoktuna Khristagi sana lebi. Mang bayada basana. Dharma chen bagi oi basana. Aseng balan. Nasana sabu thazda matam da nahak hojik leramba plan sing yam thukai ba mathau tarkani. Nahakki punsi nangam su aigi punsigi normal everything lonamak thukai ba mathau tarkani. Aduga nangam su aigi punsidal thamam priority khudimok sino loinamak semdok mathau tarkani. Aduda wagani aibu mai pakadra paoidra aibu phangadra paoidra adu sarang na khudimok lakani adusu Khristagi ngonda yonthoko. Aduga layu mangondagi maram de koina hojik pakiba mati pandu tara humdagi padani phuma ni putok tu karino khwaidagi atangba mal leina bi bakta nupa na magi lejab lantum loina mag yonthoga khwaidagi tangba mani do mahak na lei tha bi chele inausing adu tawri do karino mahaki mang be hiram khuding mak sing mangonda kanadra pot khuding mak sing adu mahak loina mag yonthokpagi mapana mahaki punsigi oina kanakado khwaidagi tangba mal do mahak na lobani. Christ is the pearl of great price. Khrista asi mamal khwaidagi yamba mani mukta adune aduga haiba mani mukta asiga onthoknabada mangja gadoba aikhoigi oiba punsigi ambition, punsigi oiba career, punsigi oiba awana kariyamata leite. He is much more. Christian hena mamal yamba hele, Christian hena tangba hele.
I hope I asam sung prathana di nang sung ai gi mitmang da Khristagi hen mamal yamba kari ama ta laita ba sini mam di adugi matam adu khapting ne thaz ba chile now sing Khristagi marang kai ba hara hom bi ba sun dungai ba gi wasak lai khoi da mak tam hang tham bi bas matam adu khaktang Mahakki agi mitik bhabano Mahakki agi mitik thaz ba yabano amusung Mahakki agi mitik nungsi hebno haba khang mangam ngani kari hai samis na come and taste that the Lord is good. To taste the Lord is good, we have to taste the distastefulness of our self. Aikogi apang ba, aikogi awa ba, aikogi laira ba, aikogi judat na ba kudimak sing aduhana mahaw tang ba mataw tayo, and that is painful. And Jesus says, it is good for you. Adu nang limna aphaban. Maram de nung si makoy bu warapi. Adu na kari ha? Tawayaw amsung pungning hongo. Chinna katang hai kanu. Chinna katang Prabhu ay tare hai kanu. Nangi pun sedagi uhol ngon. Show me something that becomes alive. Show me something that is useful. Show me something. Show that now. Be zealous. Tabakan hono mathak makhaon ko mathaw tabo oiba tar kasi routine loimak sendok mathaw tabo oiba tar semdo. Show me something that you are useful in my kingdom. Ay ning thole bakta masung apabuwa pa saki kita nahakna ba ni hai bido udlo ingonda. Be zealous. Apabuwa and repent. Repent from what? Kaya na puning huwag ko say again. Ay mga happy wako. Self-sufficiency, the sin of self-sufficiency, and the sin of uselessness. Sin from giving lame excuses. And now again, asidagi Jesus Christ gi magi nungsiba amasung magi chanmi base hena chawdo mele hena ningthi jebudu mele mana pautak pibire and then adagi among thogat pire makoi pungning hongna bagi damakta. And now verse 20 Jesus Christ na makoi thado ambayar missing aktani mam Jesus Christ mathau ta ba missing makoi we don't need Jesus. No, we don't pray. We have a lot of things, right? Jesus Christ kam mathai ngam suam ngam jakang adu katane, but Jesus what? Verse 20. Please look at your eyes. Please put your nose to that verse. Behold. I tong delebli. Karamba sing na mama na hai se Khristagi mathau ta ba Khrista da thaja ba khoi ma sing thado kraba lang thok kraba makoi lantu makoi haiba sing ba makoi plan thaja ga leba singlu Khrista bu in thok kraba sing oduna hai se I tong delebli yengo amta. Nangi pangal pipi na ba nangi matatawa khudimok sing pipi na ba gidamakta nangi mateng pang na bidan I lepi thong da I am still standing. Look at me. Behold. I hungry. No engo na thaza biya da singu amane na ko eno othok ning na singu amane adu I hungry. I lepi oju thong asida. I lepi. Amasung thong thili. I'm still knocking. I dum thong thili. No, and I will be I know I yatang sing ado ilazia ba inuzuya ba kumda kanbe adu house ba I yatang sing na ko ni inbang am na bigida mak I ningthou leibak na ko sisne bigay na I house thong yeri thong hango. Now sige versing I am missing a evangelistic camp sing sine adu thaza bechil now sing non believer happen at sige wise adu church in Harris evangelistic camp kinate so Khrista bu thaza ba Khristagi awokpa aduda thajadraba Christian sing the Khrista mathau tadraba magun magi yathang illusia ba induzia ba magun thamgraba sing taibang panbagi awaba na Khristagi yathang dagi lumna lorba sing taibang panbagi nungai ba na Khristagi damta awaba khangba dagi hena lumna lorba sing khudimok sing adu hai thong hango ai leiri kadodi bodu kamana kanagumana anyone in the church me am hektana karum aina yeri ba thong aina leble ba khanga kan thong hangdrok po bitari thajaba gi mapana thong hangdrok po bitari Prabhu ai kari sunate aingonda kari mat leite nangonda ai gi pumna magne nahak nangonda gena wangma kari mat leite nangonda gena mamal tangba mamal yamba kari mat ai gi punsida leite ai gi punsida thabak tobiyo ai gi punsida changbiyo ai punsida thabak subiyo ai hak nahakki kanaba na hai oiningi hai na thajaba Khrista yenglak missing the Khrista kadogani hai Karagumna I consul tadon thong hang labadi. I na mangon the changani, I will come into him, I mangon the lakani. Aduga Mahakka chaminagani, amasung Mahakna aiga chaminagani. Isu Krishna.
solaba musi ngalaba Christian sing to the haise thong hangaba ai changakani ai nang loinana leiminagani chaminagani aduga ai ga loinaba yamna achetpa mari aduda hingminagani ibani magamukhanna. You see what Jesus is saying? He is promising a fellowship, a covenantal relationship, a life with Christ. Tazabi punsi yang lothokpa mi mana goram be. Adu aikoi marakta lumbu sabagi punsi hingmi sing leram be. Ishwarbu yang lothokna Khrista mathau tadraba amagumna sinubi chilana mathau tadraba amagumna khallaga aikoi ganing ba pam matuna koi in ilagat singa hingba mising akoi marakta leram be adu ngasi ginu mit Khrista hari adu aini honghan bangame maramdi ai hak Ishwarna semkraba khudimuk singi ahan ba mi adune ai hak na honghan bangame ai ngondagi ai gi ipa Ishwarna anubu kuchem loinamak semakpane. It is me through my Father created the new creation. I can recreate you. Ai nang honghan bangame semdok bangame matol chonghan bangame mahai han bangame semgat bangame sagat bangame thaugat bangame. Just open tabrana Khrista na yeri ba thong adu na hak tabra ngasi ginum ta na khang doidra ngasi ginum ta na ki thong adu hang doidra losla pade. Verse 21 as it goes the promise magi promise kai kai ngamla ko maga dubu meaning asem Christian khudimok sina mana kari pibigani mo yahane hinglamba kana punsi du kana ba punsi hingna ba gidamakta Khrista gi mingi damakta loinamak punsi loinamak risk thamaga hinglak pa thaja basing Khrista gi pangal isori pangal Khrista gi sengba pibidu da hinga ba khudimok sina kari pigani panminnagani ayha ki singhasan da phamgani nomantra ko nomodi soidana nomantra ko nomodi Khrista na khudimakta pangani jati khuding lon khudingmak nungsi bagi koloi de sakminagani aduga numithokpa lam khuding da Khrista panbagani aduguma numedu da Khrista haise aduguma thajaba sing aduna pangani Khrista kare masi aina sungamduna agi paga loinana Mahakki phambanda phamina kibadugumani Khrista cross ngamduna hai binduna siraga matimal punsi phangki badugumna Khrista gi cross puduna awanang khangduna tebang panba sidi hingduna siraga magna lak matamda Khrista ga panminnagani. And now here comes a very important one, verse 22. Singlup sing aduda or thawai aduna singlup sing the hai padu manakong panba mahak aduna tasana simade koi kangse singlup tere te piba chithi khudingma paujel khudingma ai khoi gi su yawe nahakki su yawe ai gi su yawe wahang de hoji bawa koi hanjin na tare manakong pan ma magan tasana ha gi wang de nahak tawra nangam sungai tare bra loselak pa se wahang ahum hek loseningi gospel community church ki jil na sing ai khoi siglu ba se taibang pan bada Khristagi kana ba sakhi oire bra aikon hingi punsim heng singmang aikon amaga hingminari punsim heng khudimak se singum te aikon loriba daik te khulo hiram khudimak sing asida aikoi Khristagi ningthou leibaki apabu apaugi kana ba sakhi ama oire bra aikoi se adu bijil na nangam sungai punsi si ngasi numita Khrista na aikoi imang de lep oiba targadi kari haini nangam sungai punsi gi matangda Khrista na gi pumna makla na ki khwadagi thajaba amasung na ki khwadagi pumna mogdo kanana nahakla Khrista ishor Khrista gening badi mahak aikoi gi pumna mak oibadani mahak pu thajaba mahaki haibin badani aikhoina mangon aikhogi pumna mak oina aikhogi awokpa ama oina punsi hingbadune Khrista ge pamade aduga haibadu Khrista na tahan ba pame nangai tabi Khrista ge tungin basa Christian sa Khrista ka nangam sungai ge awok boys maramde adugi punsi mhengi ding pa tayang pamade wa boy pa targis
ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯐꯪꯈꯤꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯟꯃꯤꯟꯅꯒꯅꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕꯁꯦ ꯇꯥꯖꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯏꯟꯖꯅꯕꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕꯤꯌꯨ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯅꯪꯉꯣꯟꯗ ꯆꯦꯟꯁꯤꯟꯖꯅꯕꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯇꯥꯡꯕꯁꯤꯡ ꯎꯍꯟꯅꯤꯡꯂꯤꯕꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯀꯥꯏꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝꯗꯤ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯈꯪꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯅꯤꯕ ꯃꯤꯁꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯅꯍꯥꯛꯅ ꯈꯪꯕꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯋꯣꯛꯄ ꯑꯣꯏꯅ ꯈꯟꯖꯕ ꯏꯁꯥꯒꯤꯗ ꯈꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯃꯜ ꯑꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯄꯤꯊꯣꯛꯇꯨꯅ ꯅꯉꯣꯟꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯙꯔꯃ ꯆꯦꯟꯕꯒꯤ ꯐꯤꯖꯦꯠ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯍꯦꯟꯅ ꯎꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯠꯀꯤ ꯃꯣꯂꯣꯝ ꯑꯗꯨ ꯂꯧꯖꯗꯨꯅ ꯂꯩꯖꯗꯨꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯄꯨꯟꯁꯤ ꯅꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯋꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯣꯏꯖꯕ ꯄꯨꯟꯁꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯗ ꯊꯝꯗꯕ ꯄꯨꯟꯁꯤꯗ ꯑꯣꯏꯕꯗ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯒꯅꯤ 아멘.